ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯗꯦꯅꯤꯇꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯆꯤꯟ ꯃꯅꯥꯎ 7 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 6 ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯔꯤ, ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯁꯅꯥꯃꯆꯥꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯏꯔꯕꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯇꯜꯂꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯁꯨ ꯅꯣꯝꯂꯒ ꯆꯥꯕꯒꯤ ꯋꯥꯈꯜ ꯇꯧꯅꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯤꯔꯗꯨꯅ ꯈꯔ ꯆꯥ, ꯑꯔꯦꯝ ꯑꯄꯥ ꯈꯔꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯧ 6ꯇꯨꯁꯨ ꯇꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯌꯥꯝꯕ ꯈ꯭ꯋꯥꯏ ꯑꯍꯟꯗꯨꯅ ꯃꯅꯥꯎꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯩ ꯑꯅꯤꯁꯨꯕ, ꯅꯪꯗꯤ ꯉꯁꯤ ꯏꯌꯥꯝꯕꯒ ꯃꯃꯥꯡꯒꯤ ꯈꯨꯜꯁꯤꯗ ꯅꯤꯖꯕ ꯆꯠꯂꯁꯤ, ꯑꯗꯨꯒ 3ꯁꯨꯕꯒ 4ꯁꯨꯕꯒꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯨꯔꯣ, 5ꯁꯨꯕ ꯑꯃꯗꯤ 6ꯁꯨꯕ ꯅꯈꯣꯏ ꯑꯅꯤꯅ ꯃꯅꯤꯡ ꯃꯥꯏꯀꯩꯗ ꯑꯍꯦꯟꯕ ꯀꯔꯤ ꯂꯩꯊꯤꯔꯨꯆꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯏꯀꯩꯁꯤꯡꯗ ꯅꯤꯖꯕ ꯆꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯆꯥꯟꯅꯖꯕꯤ ꯃꯧ 6 ꯑꯗꯨ ꯃꯁꯥ ꯁꯣꯜꯂꯕ ꯐꯛ ꯃꯇꯠ ꯑꯃ ꯊꯥꯔꯗꯨꯅ ꯑꯃꯒꯤ ꯂꯨꯄ꯭ꯔꯧ ꯑꯃꯨꯛ ꯀꯥꯏ, ꯑꯃꯒꯤ ꯍꯤꯛ ꯑꯃꯨꯛ ꯃꯥ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯃꯧ 3ꯁꯨꯕꯤꯗꯨꯅ "ꯀꯩꯅꯣ ꯏꯆꯦꯆꯧ, ꯅꯀꯣꯛꯁꯤꯕꯨ ꯁꯨꯛꯂꯨ ꯍꯦꯛ ꯂꯨꯗ꯭ꯔꯕꯣ? ꯂꯨꯄꯧꯅ ꯂꯣꯏꯔꯦ ꯋꯥꯅꯤ." "ꯂꯨꯗꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯨꯄꯧ ꯑꯝꯇ ꯈꯣꯠꯂꯣꯅ ꯍꯥꯏꯔꯤꯁꯤꯕꯣ?" 2ꯁꯨꯕꯤꯅ "ꯅꯣꯏꯒꯤ ꯂꯨꯄꯧꯗꯣ ꯂꯥꯏꯔꯤ, 5ꯁꯨꯕꯤꯁꯦ ꯍꯤꯛ ꯃꯃꯥ ꯑꯣꯟꯈ꯭ꯔꯅꯤ, ꯑꯃꯨꯛꯇ ꯀꯥꯏꯊꯣꯛꯑꯁꯤ ꯂꯥꯛꯑꯣ." 4ꯁꯨꯕꯤꯅ "ꯑꯩ ꯉꯥꯛꯇ ꯎꯏꯒꯦꯀꯣ, ꯂꯥꯡꯅꯔꯛꯀꯅꯣ." ꯑꯁꯨꯝꯅ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯁꯅꯥꯃꯆꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯟꯗꯨꯅ ꯃꯌꯥꯝꯕꯁꯤꯡꯅ ꯅꯤꯖꯕ ꯆꯠꯄꯗ ꯄꯨꯊꯣꯛꯇꯕꯗꯨ ꯃꯁꯥ ꯃꯊꯟꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯂꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯈꯥ ꯃꯥꯏꯀꯩꯗ ꯀꯅꯥꯝꯇ ꯅꯤꯖꯕ ꯆꯠꯈꯤꯗꯕꯅ ꯃꯍꯥꯛ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯁꯨꯝ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯃꯤꯕꯨ ꯀꯧꯕ ꯍꯧꯔꯛꯏ꯫ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯀꯅꯥꯅꯣ? ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯠꯇ ꯑꯩꯒꯤ ꯆꯥꯅꯕ ꯀꯔꯤ ꯑꯉꯝꯕ ꯈꯤꯇ ꯄꯤꯕꯤꯌꯨꯕ. ꯑꯩꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ." ꯏꯃꯨꯡꯗ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯊꯥꯔꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ "ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ?" ꯃꯁꯛ ꯃꯇꯧꯗ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯕꯨ ꯅꯝꯊꯕ ꯉꯝꯕꯤ, ꯈꯣꯜꯂꯩ ꯈꯣꯟꯊꯣꯛꯅ ꯂꯥꯏꯖ ꯏꯁꯤꯡꯒꯨꯝ ꯏꯪ ꯂꯥꯎꯕꯤ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯍꯨꯕꯤ, ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯃꯁꯥꯒꯤ ꯃꯁꯛ ꯇꯥꯛꯂꯤꯕꯤ, ꯌꯦꯡꯕꯗ ꯈꯧꯇꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯡꯗ ꯂꯦꯞꯂꯕꯗꯨꯗ ꯁꯅꯥꯃꯆꯥ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯨꯝ ꯎꯁꯨꯠ ꯌꯨꯡꯕꯒꯨꯝꯅ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯊꯥꯔꯣ ꯑꯃꯨꯛ ꯍꯟꯖꯤꯟꯅ "ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ?" ꯍꯟꯖꯤꯟꯅ ꯍꯪꯂꯛꯄꯗꯨꯗ ꯁꯅꯥꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯏꯀꯥꯏꯕ ꯈꯤꯇꯪ ꯐꯥꯎꯕ ꯈꯣꯟꯊꯣꯛꯇ꯫ "ꯀꯩꯅꯣꯅꯦ, ꯑꯩ ꯆꯥꯅ ꯊꯛꯅꯕ ꯅꯤꯖꯕ ꯂꯥꯛꯄꯅꯤ. ꯌꯥꯔꯒꯗꯤ ꯀꯔꯤꯅꯣ ꯑꯔꯩꯕ ꯈꯤꯇ ꯄꯤꯕꯤꯌꯨꯕ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯃꯔꯝꯗꯤ ꯃꯥ ꯆꯥꯛꯅꯤꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ, ꯃꯇꯦꯡ ꯀꯌꯥꯁꯨ ꯇꯧꯗꯨꯅꯇ ꯂꯥꯛꯏ ꯑꯁꯣꯟꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ, ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯆꯥꯛꯅꯤꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯡꯐꯤꯔꯥꯟ ꯆꯥꯏ, ꯃꯁꯥ ꯃꯎ ꯀꯩ ꯇꯔꯥꯅ ꯆꯥꯔꯕꯁꯨ ꯂꯣꯏꯔꯣꯏꯗꯕ ꯃꯄꯥꯡꯒꯜ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯨ ꯅꯣꯝꯂꯒ ꯆꯥꯕꯒꯤ ꯃꯍꯨꯠ ꯆꯥꯛꯅꯤꯕꯅꯦ ꯍꯥꯏꯅ ꯃꯥꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯔꯕꯗ ꯃꯥ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯊꯥꯔꯣ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯣꯝꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ?" "ꯂꯩ, ꯑꯩꯒꯤ ꯏꯌꯥꯝꯕ 6 ꯑꯃꯗꯤ ꯏꯇꯩꯃ 6ꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯔꯤ." "ꯃꯈꯣꯏꯁꯤꯡꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ?" "ꯑꯩꯒꯤ ꯏꯌꯥꯝꯕ 6ꯃꯛ ꯆꯥꯛꯅꯤꯕ ꯉꯥꯛꯇꯅꯤ." ꯊꯥꯔꯣ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯅꯪꯒꯤ ꯃꯇꯦꯡ ꯑꯩ ꯄꯥꯡꯉꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯣꯏ. ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯤꯆꯠꯅꯤ. ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯨꯅ ꯉꯁꯤꯁꯨ ꯑꯋꯥꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯍꯤꯡꯂꯤ. ꯑꯩ ꯏꯇꯣꯝꯇ ꯂꯩꯖꯔꯕꯁꯨ ꯁꯣꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯡꯐꯤꯔꯦꯜ ꯆꯥꯏ. ꯄꯥꯡꯒꯜꯗ ꯂꯧꯁꯤꯡꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯆꯦꯡ ꯆꯔꯥ ꯑꯃꯃꯨꯛ ꯐꯗꯤ ꯃꯆꯥ ꯑꯃꯗ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯔꯤ꯫ ꯁꯅꯥꯃꯆꯥ
ꯄꯤꯔꯛꯂꯤꯕ ꯆꯦꯡꯗꯨ ꯂꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯇꯩꯗ ꯆꯥꯛꯅꯤꯕꯒꯨꯝ ꯂꯦꯞꯂꯨꯗ꯭ꯔꯤ꯫ ꯁꯅꯥꯃꯆꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯇꯩꯃ ꯃꯈꯣꯏ ꯋꯥ ꯈꯔ ꯉꯥꯡꯅꯕꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯇꯩꯃ ꯑꯃꯅ "ꯀꯩꯅꯣ ꯉꯁꯥꯏꯁꯨ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯆꯥꯔꯅꯣꯏ ꯀꯩ ꯍꯥꯏꯅꯣꯕ ꯁꯤꯕꯣ? ꯑꯗꯣ ꯅꯤꯕꯗ ꯐꯪꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" ꯑꯃꯅ ꯑꯃꯨꯛ "ꯀꯩꯅꯣ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯄꯤꯈ꯭ꯔꯕꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯍꯩ ꯔꯥꯔ ꯀꯔꯤꯅꯣ ꯈꯔ ꯄꯨꯕꯤꯔꯛꯄ ꯊꯤꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯩꯈꯣꯏ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯌꯥꯔꯣꯏꯀꯣ ꯆꯥꯅꯕ ꯄꯨꯔꯛꯇꯅ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯐꯠꯇꯦ ꯍꯥꯏꯅꯣ ꯑꯔꯩ ꯑꯔꯩꯕ ꯊꯨꯒꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯩꯗꯤ." "ꯀꯔꯤ ꯂꯩꯗꯅ ꯊꯨꯒꯥꯏꯗꯣꯔꯤꯕ ꯅꯣꯏ ꯃꯁꯦꯟ ꯊꯨꯒꯥꯏꯅꯗꯧꯗ ꯉꯥꯏꯔꯦ." ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ "ꯅꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯃꯤꯅ ꯄꯤꯅꯤꯡꯗ ꯄꯤꯔꯒ ꯆꯥꯕꯅꯤꯅꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤ ꯊꯨꯡꯖꯤꯜꯂꯛꯏ ꯏꯁꯥꯁꯤ." "ꯅꯣꯏꯁꯨ ꯆꯥꯅꯤꯡꯉꯗꯤ ꯁꯨꯕ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯍꯤꯛꯄꯤ ꯐꯥꯅꯔꯒ ꯄꯨꯛ ꯊꯟꯅꯕ꯭ꯔꯣ?" "ꯑꯩꯈꯣꯏꯁꯨ ꯁꯨꯅꯣꯝꯂꯒ ꯆꯥꯅꯤꯡꯉꯤꯅꯤ ꯅꯣꯏꯒꯤ ꯁꯛꯇꯥꯗꯨ ꯎꯕꯗ ꯗꯥꯎ ꯌꯥꯔꯣꯏꯗꯕ." "ꯑꯩꯈꯣꯏꯁꯨ ꯅꯤꯔꯒ ꯆꯥꯅꯤꯡꯕ ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯊꯣꯛꯍꯟꯗꯅ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯕ? ꯑꯩꯈꯣꯏꯗ ꯃꯣꯟ ꯁꯤꯜꯂꯛꯏ ꯃꯣꯏꯅ ꯁꯨꯅꯤꯡꯗ꯭ꯔꯒ." "ꯀꯔꯤꯕ ꯅꯣꯏꯅ ꯅꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯜꯂꯛꯏ ꯑꯝꯇꯒ ꯅꯠꯇꯦ ꯃꯧ ꯇꯔꯨꯛꯃꯛꯄꯨ ꯀꯔꯤꯝꯇ ꯄꯨꯔꯛꯇ ꯂꯥꯛꯄꯁꯤꯕꯨ ꯅꯠꯇꯦ ꯁꯤꯗꯕꯨ ꯑꯃꯨꯛ ꯀꯔꯤ ꯍꯩꯅꯤꯡꯕ ꯄꯣꯛꯇꯧꯔꯤꯒꯦ? ꯅꯣꯏꯁꯤꯗꯤ ꯀꯪꯍꯜꯂꯒ ꯍꯥꯠꯇꯧꯅꯤ." ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯅꯥꯃꯆꯥꯅ ꯄꯨꯔꯛꯄ ꯆꯦꯡ ꯈꯔꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯅꯔꯒ ꯏꯁꯤꯁꯤꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯅꯥꯃꯆꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯇꯕꯨ ꯃꯤꯠꯃꯥꯡꯁꯤꯗ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯏꯀꯥꯏꯖꯔꯤ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯆꯥꯛꯅꯤꯕ ꯑꯃ ꯑꯣꯏꯅ ꯃꯁꯛ ꯈꯪꯈꯤꯕꯗꯨꯅ꯫ ꯅꯣꯡꯉꯥꯜꯂꯦ ꯃꯌꯥꯝꯕꯁꯤꯡꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯅꯥꯃꯆꯥꯗꯤ ꯆꯥꯛꯅꯤꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥ ꯃꯊꯟꯇ ꯃꯔꯩ ꯇꯥꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ "ꯑꯣꯟꯊꯣꯛ ꯐꯖꯔꯦꯗ ꯑꯩꯒꯤ ꯏꯁꯥꯁꯤꯗꯤ ꯐꯩꯖꯣꯝ ꯐꯖꯕ ꯑꯃ ꯁꯦꯠꯂꯒ ꯃꯨꯁꯨꯛ ꯃꯨꯕ ꯁꯒꯣꯜ ꯑꯋꯥꯡꯕ ꯑꯃꯒ ꯊꯧꯔꯒ ꯆꯠꯂꯗꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯂꯣꯏ ꯇꯨꯔꯅꯤ ꯁꯣꯏ ꯇꯨꯅꯤꯕ ꯑꯗꯨꯕꯨ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯈꯨꯗꯩ ꯁꯦꯠꯄ ꯊꯨꯡꯗꯕꯁꯤꯒ ꯂꯦꯛꯅ ꯂꯤꯡ ꯂꯥꯎꯔꯕ ꯃꯊꯟꯇ ꯊꯝꯕꯗ ꯂꯦꯞꯄꯒꯗꯧꯔꯤꯕ ꯐꯨꯔꯤꯠ ꯑꯇꯨꯕꯁꯤꯃꯒ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯂꯣꯏꯈꯤꯗꯧꯔꯖꯥꯠꯅꯤ." ꯑꯁꯤ ꯈꯟꯅ ꯁꯅꯥꯃꯆꯥ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤꯗ ꯃꯊꯟꯇ ꯂꯥꯛꯏ꯫ ꯁꯣꯝꯗ ꯊꯥꯔꯣꯗꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝꯒ ꯂꯩꯉꯣꯏ ꯀꯟꯅ ꯄꯦꯛꯏ꯫ ꯊꯥꯔꯣꯅ "ꯃꯦꯝꯇꯣꯟ ꯋꯥꯔꯕ ꯈꯤꯇꯪ ꯀꯣꯠꯂꯗꯤ?" "ꯑꯁ ꯁꯤꯗꯧꯔꯦ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯣꯠꯂꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯂꯩꯉꯣꯏꯁꯨ ꯌꯥꯝ ꯐꯪꯅꯤ ꯁꯤꯗꯤ ꯄꯥꯡꯒꯜꯅ ꯍꯦꯟꯅ ꯋꯥꯔꯦ ꯄꯣꯞ ꯇꯥꯔꯦ ꯑꯩ ꯑꯃꯨꯛ ꯀꯣꯠꯂꯨꯔꯣ?" "ꯍꯣꯏ ꯁꯤ ꯅꯪꯃꯨꯛ ꯀꯣꯠꯂꯣ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯥꯔꯣꯅ ꯂꯩꯉꯣꯏꯗꯨ ꯑꯃꯨꯛ ꯀꯣꯠꯂꯤ꯫ ꯃꯦꯝꯇꯣꯟꯒ ꯄꯨꯔꯅꯤꯃꯥꯒꯅ ꯈꯔꯥꯏ ꯄꯥꯏꯔꯒ ꯀꯟꯅ ꯅꯤꯛꯂꯤ꯫ ꯄꯨꯔꯅꯤꯃꯥꯅ "ꯃꯦꯝꯇꯣꯟ ꯀꯩꯅꯣ ꯊꯥꯔꯣꯁꯦ ꯃꯇꯣꯝꯇ ꯃꯃꯣꯟ ꯅꯣꯛꯑꯦ ꯍꯥꯏꯕ." ꯃꯦꯝꯇꯣꯟꯅ "ꯑꯦ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯗꯤ ꯑꯝꯇ ꯎꯗ꯭ꯔꯤ ꯃꯥꯏꯁꯤꯗꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯍꯩꯁ ꯃꯥꯏꯁꯦ ꯕꯁꯟꯇ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦꯕ." "ꯈꯪꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯅ ꯃꯨꯛꯇꯣꯏꯕ ꯀꯅꯥꯒꯤ ꯕꯁꯟꯇ ꯂꯥꯛꯄꯁꯨ ꯀꯨꯀꯤꯜ ꯂꯥꯛꯄꯁꯨ ꯃꯀꯨꯅ ꯈꯣꯡꯕꯁꯨ ꯑꯩꯗꯤ ꯌꯥꯗꯦꯕ ꯌꯥꯝ ꯈꯪꯒꯜꯂꯦ ꯍꯥꯏꯕ." "ꯑꯗꯨꯗꯤ ꯅꯪ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯂꯩꯔꯣ ꯇꯣꯞ ꯅꯪꯒꯤ ꯒꯨꯟ ꯃꯌꯥꯝꯁꯤꯅꯅꯦ ꯅꯪꯕꯨ ꯍꯦꯟꯅ ꯄꯥꯝꯃꯅꯤ." "ꯇꯜꯂꯤꯅꯤ ꯀꯣꯅꯨꯡꯗ ꯂꯩꯔꯗꯤ ꯉꯥ ꯆꯥꯕꯒ ꯐꯪꯉꯔꯣꯏ ꯑꯝꯇ." "ꯀꯅꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯋꯥꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯁꯦ ꯃꯣꯏꯅ ꯄꯨꯂꯞ ꯂꯩꯈꯤꯗꯣ ꯈꯪꯗ꯭ꯔꯣ ꯅꯪ?" "ꯑꯁ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯥꯅ ꯐꯥꯖꯔꯒ ꯆꯥꯕꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯐꯪꯉꯣꯏ ꯍꯥꯏꯕ ꯈꯪꯉꯕ?" "ꯏꯁ ꯅꯪꯅ ꯉꯥ ꯀꯌꯥꯝ ꯐꯥꯕ ꯍꯩꯔꯗꯅ ꯑꯗꯒꯤ ꯀꯌꯥꯝ ꯍꯥꯎꯅ ꯊꯣꯡꯕ ꯍꯩꯔꯗꯅ." ꯊꯥꯔꯣꯅ "ꯑꯌꯣ!" ꯃꯦꯝꯇꯣꯟꯒ ꯄꯨꯔꯅꯤꯃꯥꯒ ꯊꯥꯔꯣꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯊꯥꯔꯣꯗꯤ ꯃꯈꯨꯠꯇꯨ ꯄꯣꯂꯥꯡꯒꯤ ꯇꯔꯥ ꯍꯦꯟꯗꯣꯛꯄꯗꯨꯅ ꯊꯤꯟꯗꯨꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯤꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯏꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯄꯥꯈꯠꯈ꯭ꯔꯦ ꯅꯥꯀꯟꯗ ꯃꯀꯣꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯞꯅ ꯊꯕꯛ ꯁꯨꯅꯕ ꯑꯣꯏꯕꯅ ꯀꯧꯕꯗ ꯀꯅꯥꯁꯨ ꯇꯥꯔꯣꯏ ꯈꯟꯕꯅ ꯃꯈꯣꯏꯅꯤ ꯇꯧꯔꯒ ꯊꯥꯔꯣꯕꯨ ꯌꯨꯝꯗ ꯄꯨꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯝꯇꯣꯟꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯍꯤꯗꯥꯛ ꯍꯥꯞꯂꯝꯂꯕ ꯇꯨꯡꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ "ꯅꯗꯥꯎꯗꯤ ꯁꯅꯥꯏꯕꯦꯝꯃ ꯅꯪꯁꯨ ꯑꯃꯥꯡꯕꯗ ꯐꯝꯕ꯭ꯔꯥ ꯀꯩꯅꯣ
ꯑꯁ ꯀꯥꯏꯗꯩ ꯎꯍꯧꯗ꯭ꯔꯤꯅꯤ ꯎꯍꯧꯗꯕꯗꯨꯅ ꯍꯥꯏꯁꯦ ꯀꯩ ꯋꯥꯈꯜ ꯈꯜꯂꯒ ꯇꯧꯒꯦ ꯊꯕꯛ ꯇꯧꯕꯕꯣ ꯃꯦꯝꯇꯣꯟ ꯄꯨꯔꯅꯤꯃꯥ ꯑꯩꯁꯦ ꯈꯪꯗꯦ ꯀꯅꯥꯅꯣ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯗꯨꯅꯇ ꯂꯩꯔꯤ ꯌꯥꯝ ꯍꯩꯅꯤꯡꯕ ꯃꯑꯣꯡꯗ ꯃꯦꯝꯇꯣꯟꯁꯨ ꯄꯨꯔꯅꯤꯃꯥꯁꯨ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯁ ꯑꯩ ꯈꯪꯗꯦꯕ ꯍꯥꯏꯔꯣ ꯅꯨꯄꯤ ꯑꯩ ꯏꯀꯥꯏ ꯌꯥꯔꯣꯏ ꯑꯗꯨꯏꯁꯨ ꯍꯥꯏꯗꯕ ꯊꯥꯔꯣ ꯏꯀꯥꯏꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯈ꯭ꯔꯒ ꯑꯩꯅ ꯄꯥꯝꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯃꯥꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯁꯨꯝ ꯎꯗꯨꯅꯇ ꯂꯩꯔꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯈꯣꯏꯁꯨ ꯈꯪꯖꯅꯤꯡꯈ꯭ꯔꯦꯗ ꯑꯩꯁꯨ ꯈꯪꯗꯦꯗ ꯅꯪꯅ ꯈꯪꯗꯅ ꯂꯩꯉꯣꯏ ꯀꯣꯠꯅꯕ ꯕꯤꯔꯖꯥꯟꯁꯤꯅ ꯈꯪꯒꯗ꯭ꯔꯣ ꯊꯥꯔꯣ ꯃꯥꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯃꯆꯥꯕꯨ ꯐꯠ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯎꯔꯤꯕꯗꯨ ꯁꯠ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯉꯤꯕꯕꯨ ꯃꯥ ꯌꯥꯝꯅꯗꯤ ꯁꯨꯅꯤꯡꯗꯦ ꯁꯤ ꯈꯛꯇꯅꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛ ꯈꯦꯟꯅꯔꯦꯗ ꯑꯗꯨꯗꯤ ꯅꯪꯒ ꯐꯔꯦꯁꯦ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯣ ꯊꯕꯛꯇꯤ ꯈꯔꯅꯤ ꯂꯥꯛꯑꯅꯨꯀꯣ ꯑꯁꯨꯝꯅ ꯊꯥꯔꯣꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ ꯃꯦꯝꯇꯣꯟꯒ ꯄꯨꯔꯅꯤꯃꯥꯒꯁꯨ ꯍꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯤ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯔꯤ ꯁꯅꯥ ꯃꯆꯥꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯉꯣꯏ ꯅꯤꯛꯄꯗꯨ ꯎꯕꯗ ꯑꯁꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯏ ꯏꯆꯟ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯦꯝꯇꯣꯟꯒ ꯄꯨꯔꯅꯤꯃꯥꯒꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪꯉꯣꯟꯗꯔ ꯀꯧꯔꯤꯁꯤꯕꯣ ꯅꯠꯇꯦꯍꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗꯔ ꯀꯧꯔꯤꯁꯤꯕꯨꯅ ꯈꯜꯂꯤꯅꯤ ꯁꯣꯝꯗ ꯑꯩꯅꯅꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯁꯅꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯑꯩꯁꯨ ꯈꯪꯖꯗꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯊꯕꯛꯁꯦ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯍꯥꯏꯔꯞ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯦꯝꯇꯣꯟꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯕꯨꯡꯗꯤ ꯀꯥꯏꯗꯒꯤꯅꯣ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ ꯊꯕꯛ ꯁꯨꯐꯝ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯏꯕꯥꯅꯤ ꯈꯛꯇ ꯋꯥꯔꯕꯅꯤ ꯅꯪ ꯌꯥꯎꯔꯗꯤ ꯈꯔꯁꯨ ꯐꯔꯅꯤ ꯑꯁꯨꯝꯅ ꯊꯕꯛꯇꯨ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯗꯨꯕꯨ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯊꯥꯔꯣꯗꯨ ꯃꯈꯨꯗ ꯕꯤꯔꯖꯥꯟ ꯑꯃ ꯄꯥꯏꯔꯒ ꯊꯕꯛ ꯁꯨꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯦꯝꯇꯣꯟꯅ ꯈꯪꯂꯧ ꯂꯧꯔꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯍꯥꯟꯅ ꯐꯖꯅ ꯐꯍꯜꯂꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯕ꯭ꯔꯕ ꯈꯨꯂꯥꯎ ꯑꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯅꯥ ꯃꯆꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯊꯥꯔꯣ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯅ ꯅꯪꯅ ꯀꯃꯥꯏꯅ ꯊꯥꯔꯣꯁꯨ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯃꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯥꯔꯣ ꯑꯔꯩꯕ ꯏꯁꯣꯔ ꯄꯨꯝꯅꯃꯛꯄꯨ ꯄꯪꯈꯨꯗ ꯈꯨꯔꯨꯝꯃꯤ ꯊꯥꯔꯣꯁꯨ ꯑꯅꯥꯕꯗꯨ ꯐꯖꯅ ꯐꯔꯦ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯗꯨꯅ ꯁꯦꯜ ꯄꯨꯂꯞ ꯇꯥꯟꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯀꯅꯥꯁꯨ ꯉꯥꯏꯕꯤꯔꯝꯗꯕꯅꯤ나 ꯆꯍꯤ ꯑꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯍꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯃꯆꯥꯅ ꯊꯥꯔꯣꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥꯔꯣꯁꯨ ꯍꯥꯟꯅ ꯅꯨꯡꯁꯤꯗꯨꯅꯒ ꯂꯩꯔꯝꯕꯒ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯔꯤ ꯃꯣꯠꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯀꯥꯈꯨ ꯃꯆꯥ ꯑꯃꯗ ꯃꯇꯩ ꯃꯇꯔꯨꯛꯇꯨ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯤꯞꯇꯨꯅ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕꯒꯤꯁꯨ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ ꯇꯥꯟꯖꯥꯗꯨ ꯁꯅꯥ ꯃꯆꯥ ꯏꯃꯨꯡ ꯇꯝꯅ ꯑꯗꯨꯝ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯥꯔꯣꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯛꯏ ꯏꯇꯩꯃ ꯁꯅꯥ ꯍꯜꯂꯛꯄꯣ ꯅꯪꯕꯣ ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯑꯣ ꯈꯪꯉꯦ ꯏꯇꯩꯃ ꯈꯪꯉꯤ ꯁꯣꯝꯗ ꯄꯨꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯃꯧ ꯌꯥꯏꯃꯅ ꯍꯔꯥꯎꯕꯕꯨꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗ ꯉꯁꯤꯁꯦ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯔꯣꯏꯅꯦ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤ ꯑꯗꯣ ꯁꯦꯡꯁꯨ ꯌꯥꯝ ꯂꯩꯍꯧꯗꯦ ꯁꯅꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯧꯗꯅ ꯅꯪ ꯍꯦꯛ ꯆꯪꯉꯨ ꯑꯩꯗꯤ ꯇꯜꯂꯤ ꯑꯇꯩꯗꯒꯤ ꯑꯣꯏꯔꯗꯤ ꯐꯕ ꯉꯁꯤꯗꯤ ꯆꯦꯜꯂꯛꯂꯤꯕ ꯃꯧꯁꯤꯒꯤ ꯃꯃꯥꯡꯗ ꯁꯦꯜ ꯂꯧꯕ ꯀꯥꯏꯗꯨꯗꯤ ꯑꯩꯕꯨ ꯏꯖꯠ ꯌꯥꯝ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯍꯩ ꯏꯖꯠ ꯂꯩꯕꯤꯕꯦꯝꯃ ꯌꯥꯔꯦꯗꯣ ꯃꯧ ꯆꯦꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯃꯧꯒꯤ ꯈꯨꯠ ꯌꯦꯡꯗꯧꯕ ꯂꯩꯇꯕ ꯄꯣꯠꯇꯣ ꯂꯩꯅꯕ ꯊꯣꯡꯕꯗꯨꯅꯤ ꯑꯁꯦꯡꯕ ꯑꯐꯕ ꯃꯧ ꯍꯥꯏꯁꯦ ꯃꯍꯩ ꯉꯝꯅꯕ ꯊꯣꯡꯖꯅꯤ ꯑꯁꯨꯝꯅ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯇꯟꯕꯅ ꯊꯥꯔꯣꯒꯤ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯨꯗ꯭ꯔꯦ
ꯑꯍꯣꯏꯅ ꯗꯨꯝ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯗꯤ ꯂꯩꯅꯈ꯭ꯔꯦ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯦꯛ ꯍꯥꯏꯅꯔꯛꯇꯕꯗꯨꯗ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯃꯈꯩ ꯏꯃꯨꯡꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯕꯅꯤꯅ ꯃꯥ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯑꯗꯨꯒꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯝꯂꯦ꯫ ꯂꯩꯔꯪꯗꯨꯕꯨ ꯂꯩꯀ꯭ꯔꯛ 109 ꯆꯠꯂꯝꯃꯤ꯫ ꯎꯁꯤ 10 ꯑꯃ ꯀꯨꯜ ꯑꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯀꯣ ꯃꯆꯥ ꯃꯆꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯣ ꯀꯔꯤꯅꯣꯃ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯂꯩꯔꯪꯗꯨ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯇꯩꯁꯤꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯈꯔ ꯊꯣꯡꯂꯝꯃꯤ꯫ ꯀꯣꯜꯂꯤꯛ ꯄꯣꯂꯥꯡꯁꯨ ꯂꯩꯕ ꯎꯗꯦ꯫ ꯆꯥꯛ ꯏꯁꯤꯡ ꯀꯗꯥꯏꯗ ꯊꯤꯒꯅꯤ ꯃꯥ ꯚꯥꯞ ꯇꯥꯗ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯅꯥꯃꯆꯥ ꯆꯪꯉꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯂꯥ ꯈꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯃꯗꯨꯗ ꯆꯥꯛ ꯊꯤꯔꯤ꯫ ꯑꯗꯨꯒ ꯀꯣꯝꯁꯤꯡꯗꯨꯗ ꯂꯥ ꯍꯥꯞꯇꯨꯅ ꯃꯗꯨꯗ ꯏꯟꯁꯥꯡ ꯊꯤꯔꯤ꯫ ꯏꯁꯤꯡ ꯀꯣꯟꯅꯅꯤ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯗꯒꯤ ꯃꯔꯤ ꯃꯔꯤ ꯆꯪꯉꯛꯇꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯅꯗꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯒꯤꯠ ꯒꯤꯠ ꯈꯔ ꯅꯝꯗꯨꯅ ꯆꯥꯅꯔꯒ ꯂꯣꯏꯅ ꯍꯧꯒꯠꯅꯈ꯭ꯔꯦ꯫ ꯆꯥꯔꯤꯕꯁꯤꯡꯗꯨ ꯊꯥꯔꯣ ꯀꯔꯤꯁꯨ ꯈꯟꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯅꯥꯃꯆꯥ ꯆꯥꯛꯈꯨꯝꯒꯤ ꯑꯀꯨꯠ ꯑꯇꯣꯡꯁꯤꯡꯗꯨ ꯂꯩꯇꯦꯝ ꯃꯥꯟꯅꯅꯕ ꯂꯣꯏꯅꯃꯛ ꯃꯦꯟꯁꯤꯜꯂꯤ꯫ ꯈꯥꯋꯥꯡꯗ ꯇꯥꯔꯤꯕ ꯀꯣꯟ ꯐꯤꯕꯝ ꯀꯥꯏꯔꯕꯁꯤꯡꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯎꯠꯋꯥꯏ ꯇꯧꯗꯨꯅ ꯐꯦꯡꯗꯣꯛꯂꯤ꯫ ꯄꯨꯝꯂꯣꯏ ꯂꯣꯏꯔꯗꯨꯅ ꯊꯥꯔꯣ ꯀꯥꯗ ꯆꯪꯉꯛꯄꯗ ꯁꯅꯥꯃꯆꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯔꯣꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯐꯥꯎ ꯄꯣꯊꯥꯕꯤꯔꯝꯗ꯭ꯔꯕꯗꯤ? ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯍꯤꯞꯂꯝꯕ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯪꯒꯗꯕ ꯂꯩꯔꯕꯁꯤꯕꯣ? ꯁꯅꯥꯃꯆꯥꯅ ꯊꯥꯔꯣꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯣ? ꯏꯇꯩꯃꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ꯫ ꯋꯥꯗꯦꯗ, ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯈꯤꯒꯦ? ꯅꯪꯒꯤ ꯅꯥꯛꯇꯕꯨ ꯂꯩꯔꯕ ꯁꯪꯁꯥꯔꯁꯤꯗ ꯑꯋꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯋꯥꯍꯩ ꯀꯧꯕꯗ ꯍꯥꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯗ ꯃꯧ 6ꯇꯨꯅ ꯍꯧꯒꯠꯂꯛꯄꯗ ꯊꯥꯔꯣꯅ ꯋꯥꯏꯔꯝ ꯋꯥꯏꯁꯤꯠ ꯇꯧꯗꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯩꯔꯗꯨꯅ ꯂꯥꯏ ꯄꯨꯖꯥ ꯇꯧꯔꯝꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯄꯨꯈꯝꯗ ꯆꯥꯔꯤ, ꯏꯁꯤꯡꯁꯨ ꯆꯥꯏꯁꯦꯟꯅ ꯊꯛꯂꯤ꯫ ꯏꯃꯨꯡ ꯑꯃꯣꯠꯄꯗꯨꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯂꯨꯄꯧ ꯍꯤꯛꯁꯨ ꯀꯥꯏꯅꯗ꯭ꯔꯦ꯫ ꯃꯧ ꯌꯥꯏꯃꯅ ꯅꯣꯏꯕꯨ ꯀꯔꯤꯝꯇꯒ ꯁꯥꯎꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯣ ꯍꯥꯏꯕ? ꯌꯦꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯐꯝꯐꯝ ꯐꯥꯎ ꯍꯦꯛ ꯂꯩꯇꯗꯅ ꯅꯦꯅꯥ ꯇꯥꯕ ꯉꯝꯗ꯭ꯔꯤꯁꯦ꯫ ꯊꯕꯛ ꯐꯕ ꯌꯥꯝ ꯁꯥꯏ ꯍꯥꯏꯃꯤ ꯅꯣꯏꯕꯣ꯫ ꯃꯉꯛꯁꯨ ꯌꯥꯝ ꯍꯥꯏꯒꯠꯂꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯂꯩꯊꯦꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯦꯔꯥ ꯅꯣꯏꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏ꯫ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯐꯣꯡ ꯆꯥꯕ ꯐꯪꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯄꯥꯜꯅꯅꯣ? ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯨꯡ ꯑꯅꯥꯟꯕꯗꯨꯗ ꯃꯧꯁꯤꯡꯗꯨ ꯐꯝꯕ ꯍꯤꯞꯄ ꯏꯀꯥꯏꯔꯕꯅꯤ꯫ ꯊꯥꯔꯣꯅ ꯍꯤꯒꯨ ꯀꯥꯏꯅꯕ ꯌꯥꯔꯣꯏ, ꯂꯨꯄꯧ ꯈꯣꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯣꯏꯒꯤ ꯏꯁꯣꯡ ꯁꯣꯡꯅ ꯂꯩꯔꯝꯕ ꯃꯅꯤꯡ ꯃꯌꯥ ꯃꯆꯤꯟ ꯃꯅꯥꯎ 8ꯀꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯂꯝꯕ ꯏꯪꯈꯣꯜ ꯑꯆꯧꯕꯗꯨ ꯁꯅꯥꯃꯆꯥ ꯑꯃꯗꯤ ꯊꯥꯔꯣꯅ ꯄꯨꯟꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯏꯀꯥꯏꯕ ꯈꯔ ꯈꯪꯕ 4 ꯁꯨꯕ, 5 ꯁꯨꯕ ꯑꯃꯗꯤ 6 ꯁꯨꯕꯗꯨꯁꯨ ꯏꯪꯈꯣꯜ ꯁꯦꯡꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯅ ꯅꯤꯕꯁꯨ ꯆꯠꯍꯟꯈꯤꯗ꯭ꯔꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯥꯛꯂꯛꯄ ꯁꯥꯕꯥꯜꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯗꯣꯔꯛꯄꯗ ꯏꯪꯈꯣꯜꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯑꯇꯩꯁꯤꯡꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯉꯛꯇꯨꯅ ꯌꯥꯎꯔꯛꯏ꯫ ꯃꯇꯩ ꯃꯌꯥꯝ ꯆꯪꯉꯛꯄꯗꯨꯗ ꯁꯅꯥꯃꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯣ, ꯅꯪ ꯂꯦꯞꯄꯣ, ꯆꯠꯂꯣ, ꯆꯥ ꯂꯣꯜꯂꯣ꯫ ꯍꯛꯆꯥꯡꯁꯦ ꯈꯔ ꯇꯦꯛꯈꯠꯍꯟꯁꯤ, ꯊꯕꯛ ꯁꯨꯕꯗ ꯄꯥꯡꯒꯜ ꯍꯥꯞꯅꯕ꯫ ꯊꯥꯔꯣꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯥꯡ ꯈꯇꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯂꯕꯗ ꯃꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯒ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯧꯇꯛ ꯆꯥꯕ ꯏꯃꯨꯡ ꯑꯃ ꯊꯥꯔꯣꯅ ꯂꯥꯛꯄꯗꯒꯤ ꯑꯣꯏꯈꯤ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯂꯛꯅ ꯁꯣꯟꯅꯩ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯔꯣꯕꯨ ꯂꯩꯔꯦꯝꯕꯤꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯤ, ꯊꯥꯔꯣ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝꯂꯩꯃꯅꯤ ꯍꯥꯏꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯝꯂꯩꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ꯫